ahanba maktada mala hemam na mayam puna mapu ikok no khurumjari ngasi asinba matam kaya kai thopiraga khoi gi tamo kunjabihari na ngasi masan malagi smaina haira khara semjabaje mabungna haira gi mahau tangni kaina mabungna asinba matam kaya kai tholapi dum tamo bu ikai khuna usari aina se khurumjari hai tamo do ngasi tamona smaina asinba matam kaya kai thopira masan gi manata lapi baje tamo bu ikai khuna usari de khoi gi lamdam sida phangba haira se tamo akoina sum mangdana ba haidi semilo da kitang phana baino hona zabane ado horen nasan semba haira dasu mahau kitang tangbi kho tamogi saite gi kari wahi kitang thambi ramna bana yam ngai ai ngasi si ibu thau gi moirangi ibu thau ibendau ani gi aroiba haraugi aroiba numitni mahau sadi thama chupna pangthok nei chumi ko mala hoi tamo ado ngasi nimit sida lai khurmu si aduna cham lakjaba sida nakoina ayapu asigi yamna nungaiba numit ibudhogi ibendhogi aroiba leiba ki chiraba hojiki matam sida hoji ngarang mukadagi jiribam na thokliba irang hoi tamo thokaningdaba mayam ama asigumba matam sida ibudhogi ibendhoda thongni jage hadana sanaleba si ima iden ichani cha mayam si yamna ware wabagi pankhai naidre aduna mayamna yai phareba wahi se ide haije ningdri maramdi sanalebag ima si yamna kapti yamna wari aduna yai phadri akoigi awaba se kokodabdi akoina momono kumatamdo maduda yai phare na haigadam chami ko aduna malana nasi smain tawduna haira gi karigi ma tawduna achar siamna khotna adagi di sumham nom leitraba matamsida mi manga tara thabaka phanganduna smain tawrise yam nungai aduna irei cha singna koi malana puthopiriba iram damasdegi phangjariba haira sina semaga achar semaga tawriba kanasida mayamnasu sahajog pinabiu nungsibiu hingmina seba wakalon je mayam ne thamjari ikai kono uchari lap mayam kurumjari danasna hadi tamuse tamona sabu isei se dum haibade ariba koigi singdar ergasu miyamda taring he pinma naidaba hai tare ko tamogi isei mati tamona kwaidi gena pamjaba isei amakhtang nasan mo khonda thambirama go hoji si kana laibani na ko hoi to kala hom de jam moiba aina koina saudrabi isei hoi tamo leban mu isei si na wadi compulsory when stage da sesakpa mana sesakpi ma thora mo tamda nupa na ya man leban mu isei amam saknaramni koina gap leiruraba matungda handaksi koigi relief camp asida artist yam ware artist aikoina hoji kadaida auto thoruni kadaida check suruni kadaida ugi mistri jugali oiruni chumi ko jantra jon thona ba yaure isai sana pai kulai sing aduna atei atapa sinpam de loina hanjina khre artist sanali baksida laiba artist ni marai aski mati thirabani aina hoji check surubada mayamna noknani viral loigini chumi ko aduna sigi piyam je leibani na aduna mamangai da ahal laman singna koigi sangoi da mangonda yausangi chakcha hijana bagi adudagi di koigi sosti puja gumba chura koron gumba adumani isi pangthok nakhiba adugum hojik simadu area da macham pibibna chumga gaina khanjei maramdi school macha yum palomina ayamani Maitai gidi namit thawan phaba namitta deba karmasi mafam taruk tare baton lai madid babu ngamai tawa haibam changi asida leijada paisa thoktor mi dudi uji lupa chamnga gi poyeng ki bedi ikai hoi tamo chumeko adana lupa lising ani apa naidi sigi matam sida mayam su nungsibi artist sing busu hingan biu artist sing si film gi khangdi editor khangdi ama khangde loina sinbam je inang no mo hajira pa matamda loina sinbam je kaw rani hebe wakalon si wahi si mayam dai hangachari mayam nungsibiu aduna mi yang debi lampak tan tabada sumangum mangon gumada sangoida dumain toraga mi yang khai macha mama taba yabagi room macha ma pibi wen mayam nai bikha nijari kurum jari mayam da artist hingan biu het penom to bada artist ki marai buksi kadom don habisi lamdam sida artist marai buksi am thire aduna mayam fam da ina hari basida soi ki belan ki yaur basu puktil chauna
ngakpiu haidana mayam hamna ikok nonna khurumjari malagi haigi thabak asisu Tamo. asisu ko lebak mayamna samasina leib mayamna cooperation pibi ba oirabsu noina aina ibado ibina famda ina khurumjari ayam tono mini mala ayam tono mini Ado tamo di isay do mati yang hading aduna ay kalahumda haibdo kalahumda ujik last point aina mai giching pokhai gani thamoi machit machit ta gani mai giching pokhai gani thamoi machit machit ta gani nupa machu tar gani nupi machu thira gani nupa machu tar gani nupi machu thira gani kadai dano ai khoi bu laiga dawa laiga dawa laiga dawa kurumjari Yang fazai kare tamona asin dum batom kya ka supira ga masan gi mana ka lembe pa tamo mai papiu hoi nasan su mayang gi thozan dagi akoi similon da kitang oina phagadra haina akoi iram dam da phangba haira se koi ayam bana de akoi sanatana makhom da patla mayam nung sibiraga di mala hoi tamo mi manga tara thabak piba ngami se masidagi adum office aso mo ina lakhi adu ibado vendamna afam jisu ibado thangjinga ibenda wana koliko hoi tamo so ina thogam ibo oirabsu noina ina ibado bene fundaina punemjari kurumjari mayam se kurumjari lapna kurumjari Masih aku tamu lah apa se aku haino charga haitu kita enggak lagi ko haidi hai se aku gi sitin aku gi weather se phata bani na hai phau gi matam se am leita ba hai tare ne item budi me am yam ba yam ang se tamu se haino kita ngor se ma hau tanghan ge ne me am dum tamu ma sa usara ke ko tamu ai kurumjari mayam bo ai haitup chidi haitup kumba adudagi di koi gi thambogumba sidi koi isei sakpa midadi ising asaba yam saba ising ayingba asigumba ji thakpa yade hoi tamu doctor na yade ahing athengmagi matungda su isei sakanu hai doctor na maramdi vocal cord bera lerakani na hai hoi aduna akoi manipur sidadi ngasai nomadan mayam nungsi bidan laikai laikai khudingi isei ji ichagi ni isu gi ni adu gi na dana tawoni na nongalamdai pung ani makai homna hadan masu mayam yawi aduna ai haitup ti charger roi aduna masini ngakpiu ai hoi tamu mayam kurumjari ai haino asar di machema ai tangjarage hoi thank you mangolobio mayam nasu cooperation pibio akoi machel je amaga ma cooperation matiem pangnadragadi karamai na koi hingminani luhong khungdong moda di bakarmada ama mada baton chanari besibu awabadu mating pangnana ba hingminana ba damuta taw natro aduna mayam kurumjari koi hingminasi wahei se asidi henwiti 1993 Nagaga Kukiga Maitega Maiti Panga Hana Sunabagi Riot Matamda Kamune Hamatamda Ayaka Chingni Ichilnau Ayama Maiti Pangi Ichilnau Yauraga Hingmin Nashi Aikoi Hingmin Nashi Aikoi Taibang Malim Laikol Sida aduna isei jita siam kiti ai isei ni thank you Ai tamu sa fazai ge tamu ai gi sai kurumjari ai am tono mini ai ngonda ai kurumjari bu wais den han lejatre hoi ma ai laibak yam thiba yam tono mini ai mayam da ikok no na kurumjari lap na mayam na ai bunung sibiba lana khalamasu ko hoi tamu madu khanaroi si ai koi machel khanaraga bu adu dana tro ngasi je tawriba mayam se mane hoi aduna koi nungsina si hoi koi nungsina si hoi thank you makong mari pana matu chomadi wakal thadok piyu kurumjari mayam tamu se hai se sada ya da begini ko habadi tamu gi phibam habadi mayam gi saisak pa mo obani no ko magi saba ya da mayam item khaidok pagini ko mayam na suwaro biro ena khanje adubu masan na semjer se amatang or su sa ki gi habegini ko ina mayam du sare se thagat sari tamu kurumjari mayam kurumjari thank you mayam kurumjari thank you ai lamna kurumjari oh yai phare kang lai pai ma yai phadri imale kanale basi yam kapi yam wari hoi tamu hayang imana ko mayam tina
Relief camp da lay ba mo yam chene mami ti maki kanga matam da mo no matam du da yai fare hai mina ji hoji ti yai fadri hoji yai fadri hoji yai fadri ko yai fadri Hoi. ai kurum jari mayam ja ai ni soi bu lan ku di ngak pi yu ta yong mi bani lai bu soi hai na ri bani lam la kurum jari Tamo hai di kamai to ma hau dia. Very fine. Okay. Kurum jari